JAC against the brutal killing of Laishram Prem and arrest of 6 village volunteers ngasi numidang wairam pung tagi koukhiba pung kunmarigi Manipur Total Shutdown ki Khongjang aduda Cocomi Women's Wing na Mapung Phana Shougatkani hairi. Cocomi Women's Wing ki convener yumnam leirik laimana kudek pituna thadurakpa cherola mana hai. Thatara mapan helaklaba irang asigi waroisinama puraknaba center amasung stel laingakna hotnadana leithokpadagi khulngakpa sing thorakibani haibasi laingak asina khangadabani. Irang asi haurakpada laingangna state security force na irang asi lakshanbada khudong chadaba leire haina phongdokhibani. Asigumba thawong asina maram oiraga miyamgi punsi kannaba sanglaba matam asi thawai kubakta haptuna khulngakpa kayana loijing loyata khulngakuna lakpani. Nakal amaromda lamdam asida central force masing thingamdana thajilaglabasu chinkuki narco terrorist singna landarakpade ngasi fawba leptri haina su cherola sina makha tana phongdorakli.